Seiza Hospital asi pung nimfunipal gi manungda longadabani amade authority kudimak numit mangani gi manungda changjarakadabani haina tha asigi tarada aina thingkraba lalholu kanglaipa Communist Party People's War Group MC Unification a pauche singda thamlakpa wafam adu handokpiyu miyam da seba tawduna hotnariba ana layeng sang asi Lonsiloi Miyamgi Seba Adumak Leptana Togani Haina Seiza Hospital and Research Institute Private Limited ke Chairman cum Managing Director Dr. Panin Khundong Bamna Fongdorakle Lango de Laiba Seiza Hospital ge Auditorium Hall da Seiza Hospital and Research Institute Private Limited ke Executive Director Medical Superintendent Amade Hauzik Seiza Hospital da lying liba patient ICU da lying liba patient ge imung manung dialysis tawriba mari mata imung manung sing puna saruk yaduna pangthokiba paugi mifam da wafam ase fongdokibane Dr. Palin Kudombam na makha tarduna haikibada hairiba loop asina thamlakliba wafam sing ase yumfam yaudaba hospital asina tawdaba wafam ngakane loop asina thamlakpa wafam asina hospital asida laying liba patient miyam amadi staff khudimakta nungnangba ama pokhale hairiba loop asina hospital asida chain natraga phone tawrakpa amata leite hospital asiga pau amata faungnakiba leite maramaduna hospital asida laying liba anabasing Thado oga loishiloi miyam gi seba adumak tawkigani haiki mahakna makha taraduna haikibada Seiza Hospital asi mapangi government gi doctor amata yaude masagi hospital asida leijaba doctor singna laying duna chalaiba institute amani maramaduna government doctor singna private hospital da practice tawi hairiba wafam ase aranbani haiki Seiza Hospital da hauzik caregiver lisingama chanipan leiribani amadi doctor chani Marfutara Mapana full time oina mathok tawduna nomada laiba patient sing layeng duna leiri amade nomada emergency ki lakpa amade dialysis tawriba yengba ase thingjin ba haibasi medical ki lamda achoba crime oigadori bani haike amade emergency ki lakpa patient sing decline amatu tawde adum yengduna lai haike Nakal Amaromda hauzik ICU da lairiba patient gi imung manung amade chahi amarom hena dialysis tawduna laying liba patient gi imung manung singge maikai dagi fongdorapada Seiza Hospital ase leiramdragadi nariba mi sing ase hingba siba amata khanglamloi hospital asida lairiba staff doctor nurse surgeon pumnamakna senabiduna fazana laying biba Dagi fagat kibani maram aduna hospital asigi mathakta thamlakliba wafam ase handokpiyu karigumba hospital ase thingkiba taragati patient singi maraiba kari oigani tamba ngamde haiba wafam thamki ana ba besi tammo ngam ponge kodong kiba miyama malakani thinjan ba besi miyami oina paja miyami oina imane so pam jile handokpiyu haje sasi Diabetes number murga lena mayam se mapalong chasu phabang ngamraga inak nak pasida la aga khoi se pharapane do ikhang ro da sumaina anaba haidi humanity ground ne yenga anaba khoi bu sumaina 48 hours manung thing khati dialysis ti no mata already ingba shiba tambanam le tuna humanity ground da kitang wakhan khalaga hanto already ngai ni am se se ni mate